अहानबदा मरोइबा पाउ नंबोल गे एम्बुस चेनबा मरोइबा मियोय सेक्यूरिटी फोर्स ना फारे हाइरे रिम्स वाथो की मतंगदा मणिपुर ह्यूमन राइट्स कमीशन ना सू मोटो केस लौखटपगा लोइनना नुमित 15 मनुंगदा रिपोर्ट पिरकनबा खंगनख्रे Laibak semgatpa amadi anauba wakhalol puthokpada IIT amadi NIT singna lamjingmaira oiri haina Manipur gi Governor Ajay Kumar Bhalana haikre Bisnupur Police Commando na me ama fakibadage tidim lambi thingzilure amadi Manipur da ahanboina District Olympic Games Thawalda haudokre Krumzari, ISTB gi numidangi Manipuri pau mityeng tabriba singbu taram nokchari. Pau sandong na pizari. Chatkiba September 18 Nambol Sabal Laikaida Kontram de Suba Assam Rifles ke kalam amada ambush tawrakpada chenabani haiba maru oiba miyoi ama khutlai kayaga loinana fagat pangamle haina Manipur Police Headquarter gi DGP office na thokpa cherol amana haide Faraba miyoi adudi Khomdram Ojit Singh alias Kailal Chahini Futaret apokpa laikhidraba Kech Mani Singh awang lekin thabi awang laikai dagine Mahak chatkiba nongyai matung pung amarom taba matamda Imphal West District Police Bisnupur Police amadi Kontram de Suba Assam Rifles ke khutpu amana Imphal West District ke manung chanba Kamengda thibahumba gi thabak chathabada Khomdram Ojit Singh alias Kailal fagat kibane Mahak PLA ki bell out leram laba matungda makata na lubas gi thabak amuk hanna tawkhibani haiba khangbangamle hairi makata na wahang pawhang chathabada numit aduda makoina ambush tawraba matungda Loktak patlomda chelaga mafam aduda lotuna thamlamba khutlai singsu fagatle fagalaba khulai sing adudi magazine mariga konana A4 rifle ama magazine aniga konana HK rifles ama magazine mangaga konana AK rifle ani magazine ahumga konana insas rifle ama lethot cell ahum AK maru chamaga humbudara M16 gi maru chaniga tarataruk insas ki maru humfutaret amadi mobile handset amani haire Rims Wato ki matangda Manipur Human Rights Commission MHRC na sumoto case lokhatpaga loinana numitara mangani gi matungda report piraknaba khangankre MHRC na thadurakpa cherol amagi matung ina commission asina tongan ba media publications singyeng laba matungda sumoto case adu lokhatpaga loinana point mari yauba direction PK Direction sing adugi manungda thodok sing asigi matangda ningthina inquiry tokadabane private practice tawba doctor lerabadi khangalakadabane emergency yawn medical service tawbada lephandanaba khongthang paikhatkadabane patient safety amadi grievance ke matangda yamna checksin ba thabak paikhatkadabane thodok singda sokhalaba imung manung singda wakhalgi amadi atopa tengbang pigadabane Commission na tohaningba thabak sing asi thabak oina pangthoktrabadi Protection of Human Rights Act 1993 gi makhada chairak fangningai oi hari Doctor Amada Pendabadagi Miam gi ho sagatuna asoka pan nanghalamba si lekai miam na amadi maira paibi ama oina pende hainanga si paumi singa unaba amada singzamai thoktom lekai gi maira paibi gi president ayekpam ranitana fongdorakle ngase singzamai chirom lekai gi community Holda pangthokpa paugi mifam aduda Dr. Jirom Pritam gi apokpi maira paibi sing amadi laikai gi masak naidaba miyokya su sarukya ke ayekpam ranitana makha taraduna Dr. Khudingmakna ana ayek yauduna purakpa miyoi khudingmaki punsi hekta kanba ngamgani haibalaite senior Dr. Masa yauduna Dr. Tamliba angang anobusingna laying chathabadagi asigumba thodok asi Thokpani haibasi aranba wafamne haidiba laikhidraba patient asi Dr. Pritam Masayauna angamba thakta laying chathakibane hospital khudingmakta thawa sadaba cheksindaba doctor lairamba yai adubu Dr. Pritam Masadi anabagi damak kathoktuna lakpa doctor amane miyangi ihau ama sagatringaida doctor ge asoibra natraga kanagi asoibano haibadu kupna thibiu haike Chiromgi Dr. Sidi amna mabuk mara tappa patient gi tambang tani di sahili sang sitna wadana suffer tawtana lakhiba kathoktana lakhiba doctor amara haidani de khoi khane kolai kaina su khangi praja na su patient mayam na su
ꯈꯪꯅꯔꯤꯕ ꯑꯗꯨꯒ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯁꯦꯡꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯂꯩꯕꯗꯧꯅ ꯍꯥꯏꯅꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯗꯥꯛꯇꯔꯒꯤ ꯑꯁꯣꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯀꯟꯕ ꯉꯝꯕꯔꯥ ꯉꯝꯃꯣꯏꯗꯕꯔꯥ ꯍꯥꯏꯕꯁꯦ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯟꯊꯔꯒ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯁꯦ ꯃꯔꯝꯁꯦ ꯃꯨꯟꯅ ꯊꯤꯗꯣꯛꯑꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯣꯛꯃꯛꯇ ꯁꯥꯒꯠꯂꯁꯨ ꯑꯗꯒꯤ ꯃꯔꯥꯟꯗꯣ ꯊꯤꯗꯣꯛꯑꯒ ꯃꯔꯥꯟꯗꯣ ꯈꯪꯗꯣꯛꯑꯒ ꯀꯔꯝꯃꯥꯏꯅ ꯇꯧꯕꯅꯣ ꯃꯔꯝꯁꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯒꯤ ꯑꯄꯣꯛꯄꯤ ꯆꯤꯔꯣꯝ ꯑꯣꯡꯕꯤ ꯁꯪꯒꯥꯏꯅ ꯄꯦꯁꯦꯟꯠ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯕ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯊꯧꯅꯤ ꯑꯅꯥꯕ ꯃꯧ ꯅꯍꯥ ꯑꯁꯤꯒꯤ ꯂꯥꯌꯦꯡ ꯄꯊꯥꯞ ꯆꯠꯊꯕꯗ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯌꯥꯎꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯣꯏꯕ ꯑꯁꯤ ꯀꯔꯤꯅꯣ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯊꯤꯗꯣꯛꯄ ꯇꯧꯗꯅ ꯗꯣꯛꯇꯔꯁꯤꯡꯗ ꯁꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯈꯨꯠ ꯍꯦꯛꯇ ꯊꯥꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯑꯇꯩ ꯑꯇꯣꯞꯄ ꯗꯣꯛꯇꯔꯁꯤꯡꯗꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯈꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 3ꯃꯛꯇꯤ ꯇꯐꯥꯠꯇ꯭ꯔꯤ 2:30 ꯈꯔ ꯍꯦꯟꯕꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯑꯃꯨꯛ ꯏꯕꯦꯝ ꯑꯁꯤ ꯑꯃꯨꯛ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯆꯪꯈꯤ ꯑꯩꯅ ꯑꯁꯨꯛꯀꯨꯝꯅ ꯈꯪꯖꯕꯗꯤ ꯏꯆꯥ ꯑꯃ ꯍꯜꯂꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩ ꯇꯨꯝꯕ ꯌꯥꯖꯗꯦꯕ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯑꯗꯨꯝ ꯈꯥꯡꯗꯅ ꯂꯩꯕꯅꯤ ꯑꯗꯨꯒꯗꯤ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏ ꯈ꯭ꯋꯥꯏꯒꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕ ꯑꯃꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯃꯥꯒꯤ ꯄꯦꯁꯦꯟꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯟꯅꯤꯡꯅ ꯍꯣꯠꯅꯖꯔꯒ ꯑꯣꯟꯅ ꯇꯩꯅꯕꯔꯣꯝꯗ ꯗꯥꯛꯇꯔ ꯃꯁꯥ ꯌꯥꯎꯗꯦ ꯊꯥꯗꯣꯛꯏ ꯍꯥꯏꯕꯁꯦ ꯁꯤ ꯈꯛꯇꯪꯗꯤ ꯊꯣꯛꯍꯟꯖꯅꯤꯡꯗꯕ Manju Missigi Matang Semkiba Jason ngasi Rims ki director unaduna Charter of Demand Sing Pisin Kre Demand Sing Pisin Kibadu gi Matang da JSC gi Mihut Sing Yauna Manipur Press Club ta pangthokpa paugi mifam da JSC gi ko convener Sing Subam Ingen Thaba Maitaina Dr Pritam ga Warisa na bada Fongtorakpada Angang unadringai da Manju complication laikide Matau karamna karisu अsoiba leitaba nupi ama kudong thiba thoklibano hangbada Dr Pritamna anesthesia na chingnaba wafam phongdorakpa leikhi ingen thaba maite na makhata na Dr Singh amadi director ga wari sanabada ulakhiba thausadaba matauda nungaitaba thodok aduna emotional oibadagi thoaningdaba thodok adu thokhibani Charter of Demand aduda yauriba points singdi Manju laikhidabagi inquiry report athubada khanganba misi asida chenari ba Dr Singh gi mathakta matikchaba action lawba Nauna pokliba mama kaina kraba angang adugi damak victim gi imungda compensation piba amasung tangkun mathoida rims ta thokiba thodok adugi matangda FIR amadi counter FIR sing handoknaba haiba wafam sing yauri Nahangi asukyan sathiba thodok mayam ama laikhraba aduga sideida thawai wana leijariba sigi manungsida aikhoida charter of demand mari khaktang asi submit tawku laksaba kansida aikhoiga unabagi matam bawo bibiraktaba chumnagi secretary da bisan biroba kana haibasidi masidi khitang khoida nugaijade masigi pung torbogi mamangsida demand gi chapchaba solution natra bawda makhoigi oiba response ma kai masubi pekta taragadi ngasimak kari tawsike do khoi khanajare haraga khoi yamna kanba agitation khara khoi chathajage haibagi wakhalun du khoi ji Miyamna ana ayek yaurakpada doctor gi manakta chatlabadi hinglagani haina khaliba se khangna Dr Singh nasu makoi gi imung manungumna khanduna layeng se thaba yengdaba yadabagi mawongda anaba yengum se patient kangbu nasu pendaba leiraba su mawong tadaba thabak Dr Singh da tawbadi chumloi haina amkil gi president Laurembam Nganbina Manipur Press Club ta Paumi Singha unabada haikre tongan balu famadi kaithal gi lup kayagi maru oiba miu sing yauna pangthokiba Paumi Singh unaba aduda Laurembam Nganbina makhatana Dr Singhna anaba ama layengba matamda senior oiba doctor aduga mahaki makhada leiriba intern doctor PG tawriba Dr Singha ningthina pau phaunaraga layengba chungani Dr Anauba Singh khak thadoklaga layeng hallabadi khudong thiba thoknaba machak oigani handak Rims Hospital da atenba matamgi manungda thazadaba khudong mawongda siba naba kaya thorakliba asigi maram thidokpa mathautai Hospital singda mathau tawriba nurse security amasung atopa staff singna patient party sing ningthina loinaba mathautai mapalamgi ana layeng sangkayada thabak tawriba doctor na samasung atopa staff singa Manipurga yengnabada chauna khetnabagi wafam miyamna
फोंदोकनरक्लिबा सिगी मरम खंगदोकपा कानगनी अमरोमदा पेसेंट पार्टी की माइकेदगी सु पेंदी हाइदुना हेक्टर वायलेंस तौबदी चुमलोय खरा खांगबा कंदुना थौदोक अदु थोखिबगी मरम चपसान खंगनबा होटनबना अचुंबा ओइगनी मियोइबा हाइबसी सिगदबा ngaktane मरम चादना सि मफम मतम चादना सिबा हाइबसी नुंगाइफम थोकते हाइखे डॉक्टरना अनाबसिंगसिबु मचा मसुदौना मागी हेक सोइबा यादबा मीदौना लायेंबिबा अमा चंगी अखोइगी पेशेंटगी मरी मता इमुंग मनुंग मयामसिनसु खांगबा कनबा अमदि खितंग लेबा अमा सुम्मी अदुगा मदुदैदुदै खोइना डॉक्टरदा सौनिंगी हाइदना यामना ताथि ताओइबा तौबसिसु खितंगदी फजदबा अमदि ओइब्रा हाइना खल्ली अदुबु पेंदबगिनी पेंदे हाइदनासु अमुक हनगलरोइदोबो पोतुदा परा तंबीबा नतना मदुगी थवाई हावा थाबा याबगी पोता तौरपचिदी तौबीदनबा आइना पेशेंटसिंगी कइनो इमुंग मनुंगसिंगदा हाइजरी National Institute of Technology NIT Manipur gi Taranithoi rak suba convocation pangthokre leibak semgatpa amadi anouba wakhalo seng puthokpada IIT amadi NIT singna lamjing maira oiri haina Manipur gi Governor Ajay Kumar Balana phongdokre NIT Manipur na Sinduna City Convention da pangthokiba thoram aduda NIT Manipur gi Board of Governors ki chairperson Bajrang Lal Bagra Registrar KH Tomba amadi Board of Governors ki thaupuba kyana sarukya ki ngasi gi convocation thoram aduda BTech program overall topper amadi tongan subject singda gold medal fanglaba mahiroi manga yauna PhD degree gi mahiroi kun MSc degree gi mahiroi kun trataret MTech degree gi mahiroi kun manga amadi BTech degree gi mahiroi chaniga sumna ahum yauna punna mahiroi chaniga marfudara manga da degree certificate sing yenthoke Governor Ajay Kumar Balana makhatana haukiba chahi khara asida NIT Manipurna Science and Technology ki lamda mahiroi kaya puthoktuna mangzil thaba institute ama oibungamke masi pumna mak asi Institute asigi administration da lariba meeting sanba makok thongba official faculty amadi staff singi kathokpa duna oirakpani malemgi oina thengnariba fibam sing asi hena miyam da khanganaba research tawrakpadagi fanglakpa findings sing laboratory natraga publication khaktagi thamloidabane theory dagi fanglakpa anoba wakhalol sing thabak oina onthoktuna wakhalol sing adu miyam da yohanse haike Your real learning starts now as you go into real world. Here you have teachers, here you have faculty, here you have guides to guide you. But now you step into the real world. The tools have been given to you, but what you make in life is what you do after you graduate. As you step out of this institution, remember to believe in your dreams, nurture them with courage and hard work. Let your aspirations not only illuminate your own path, but also shine as guiding lights that brighten the journey of our society and our great nation. May your lives be filled with success, fulfillment and joy. May you make your parents proud, your institute honored and your country stronger. May the Almighty guide you in every step of your journey. Miyoyama Bishnupur Police Commando na Fakibaga Marilena ngase yuk Moirang Tronglawbida tidim lambi thingduna Fakiba Miyoy thadura uhaiduna khongjang sangsilure Tronglawbi awang laikai dagi Salam Kipjen sahi nifutaret ngase yuk Bishnupur Police Commando na Fakiba ge lambi thingbagi khongjang adu changsin khibani lambi thinglaba miyoy singa SP Bishnupurga wari sanakre wari sanaba adu da nakal ani gi oina yanaba purak pangam khide khongjang sangsiliba singi maikai dagi khudak tagi lambi thingjinba asina miyamdi khudongsa daba thokhanba adu yengnaga numidang wairam dagi lambi thingbagi khongjang handokhi adubu phaziliba miyoy thadoraktriba maramna makha tana khongjang sangsin khigani hairi Directorate of Education as Government of Manipur na Northeastern Council Ministry of Donor ga khutsamna duna paring naina chatharakpa any sparks ta sarukyagadaba Manipur gi mahiroi sing manga suba batch ki oinanga se Imphal Airport gi lamthabagi thoram pangthokre Northeast Student Program for Awareness Reach and Knowledge on Space ki Manung Channa Bengaluru gi Indian Space Research Organization ISRO da yaurugadaba exposure visit aduda sarukyariba Manipur gi tongan ba district singi mahiroi sing Imphal International Airport ta lamthabagi thoram aduga mari leinana sarukya khiba Senior Administrative Officer Sorai Sam David na
Mahairoi chama tangkak naina exposure visit asida saruk yagadabane asigumba India gi maru oiba mafam singda exposure visit oina pangthoktuna Mahairoi singda kanaba kaya piragane mamangda saruk yaruba Mahairoi singda kanaba kaya pikre phongdokhi Mamang da mari rak sakre angang singse sing have the space technology se si direct hands on training ujanawa central government sinbi bani Amarom the exposure visit asida saruk yariba Manipur ge Ukhrul district ge Mahairoi amana segumba ISRO da chatkadaba exposure visit asida saruk yaba fangbada nungaiba phongdokpaga loinana hena hotnaningbagi wakhalol fawhalle phongdokhi We are excited to go to a place where our space system comes to reality, and we can learn many things from there about space and our Indian satellite system. And we are also really thankful for all of this because we get to see many things that we are not able to see. And I would like to thank the Education of Ministry and Ministry of Donor again because such initiatives are given to young minds just to make them dream big and learn from the best that is the ISRO from India. We are really thankful and we would like to encourage such initiatives to be given to youngsters so that they can dream more big and dream for a better India in the future. Lamdamama nation ama saukhatpa haibase mahai tam khalakliba angang singi education dagi oirakpana makoi gi classroom khaktana yaroi haina disi Bishnupur puja elangmam na phongdorakle wafama singasi kumbi sandong upper primary school da ani suba science maths arts crafts amadi photo exhibition hodokpada phongdokhibani Tauramadu da Additional Director of Education S. Pelli Amadi Hills, Bisesor Kumukcham Amadi, JDO Bishnupur John 4 Dangmai Manglem, Desam Ayaloishangi President Mayangbam Somorjit Nachingba Mirsingna Sarukyake, Tauramadu da Puja Elangbam na Makatana, Kumbi Sandong Upper Primary School Asigi Headmaster Oidiba, National Teacher Awardee Oza Kech Indrakumarna, School Asigi Mairoi Singh Fagatna ba Amadi, Mairoi Singh Bulam Chat Sajat Tambiriba, Social Git Oiba Tabak Tauram Kaya, Takpi Tambiri basi yamna faba tabakni Mairoi singa sina pukning chang na hotnarabadi afaba achangba tungi yumbi soidana oiragani haike Nation nama chaukat pai se amang sing ki education degi loina lakpani na amang sing ki education se not just classrooms but also koi ki imai passing na koi ki teachers sing na koi ki lecture sajak koi ki character koi ki values importantly instill to biba to ki amang sing su sigi matang da kitang khana biu aduga responsible oiba citizens orakna ba leaders ama orakna ba chauraga lamdam se lead tawna ba each one of you say potential leaders naftani adugi noi से फसना होना रगा कोई अंके ना चौखना बखना भी नसी Tauramatuda Desa May Loisangi President Kumbi Sandong Upper Primary School ase gi Mahairoi Masing Yamna Laiba Thoidok Hendokna Singthaningai Oiba School ama khakni haibada haiman mathokloi School ase dagi atopa school singna tamjaningai oiba kayama sulai haike Mahiroi chatuk khara henba laik tambiraga chahi amada imung kayagi lupa crore ama khara henba gi paisa ama Sandong upper primary na ganba loinana yamna matik chaba matam sika susara chunaba mahi masing tambagi private schools ge su fasana compete to thaka mahi tambi bai basle yamna tandang si yamna choba asset amani haidana ai thamjaninge Rajashri Bega Chandra Singtham Khombagi Chaniga Kuntaret Suba Lekidabagi Ningsing Tauramga Mari Lainana Rajashri Bega Chandra and the Shaping of Manipur's Cultural Horizon Haiba Timda Numit Nini Chupna Chathagadaba International Conference among Asidagi Manipur University the Haukre Rajashri Bega Chandra Cultural Foundation Manipur College Development Council Manipur University Department of Sankritarna Manipur University of Culture na Rajashri Bega Chandra Research Center Manipur University Academy of Manipur Culture and Arts Sylhet Bangladesh Department of History Manipur University Bharatiya Itihas Sankalan Prant Intellectual Forum of Northeast Manipur India ka khutsamnaraga Manipur University ki court hall da pangthokpa International Conference ogdopagi thoram aduda Manipur University ki Vice Chancellor Professor Naurem Lokendra Rajashri Bega Chandra Cultural Foundation Manipur ki President RK Jitendrajit Rashtriya Swayam Sevak Sangha ki Khetra Karavak KH Rajan yauna masak naiba me kaya amana sarukya ke Ngasigi conference ki ahoba numita lamdam asigi masak naiba miyokyana Rajashri Bega Chandra amadi mahakna lamdam asigi art and culture da lokat lamba lauramba thodang singi matangda wangangki
Thauram aduga mari lainana Rajashri Begachandra Cultural Foundation Manipurgi spokesperson Takhilambam Irabotna Lamdamasi miyoi ama oina aikhoigi mamaliam laba nat chatnabi chatna kanglon art amadi culture ase masak munna khanba haibasi tangai fadaba ama oiribane Rajashri Begachandrana semgat lamba kala asibu tunggi mirolda kharadang oirabasu kanagadra haiduna akhang ahai scholar kayadagi khanghaunaba gidama conference ase pangthokpani haikhe Thasigi tang anidagi hauna National Program for Control of Blindness State Health Society District Health Society Ukrul Amadi All Tangkul Medicos Association Atmana Punasenduna Chatharakpa Lemnamit check tauba amasung ngawdong khangdokpagi program gi manung chana miyoi kunhumdoi operation tawkhre hari kemase ga mari lenana Atma gi President Dr. Yuichungla Basumna Mega I campus in a Miamda Kanaba Fangale operation Tauraba Singda walking stick Amadi Anuk Sing Yentoke Lemhauriba Mioi Mapal Amasung Atubada operation Tauragani Haike Laibag Pumbada Chathaba Mega Voluntary Blood Donation Camp Kamari Lenana Humputaruk Suba Battalion CRPF na Rimsta EP Kre Punna Jawantara Tarena EP Kiba Aduda Rimski Department of Transfusion Medicine Ge Head of Department Dr. Pratimana Thagatpa Fungdurakle Lemna EP bagi khongthang asi Humfutaruk Suba Battalion CRPF ki Commandant Anup Kumar Sahu gi meeting makhada ni hairi National Food Security Act NAPSA amadi PM Kisan Scheme gi matangda Longmai Part 4 the awareness program pangthokre Thauramadu CAF and PD gi Assistant Director Chungpuilung Rongmai Seso gi Luchingbi amadi Khul gi Luchingba kana sarugya ke hairi Hauzik Pawim Rakta Nathan break amatang nominasi. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti. Khudingmak sibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Free varicose veins consultation camp Lakliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadauri surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande adomna khongda singli chawthokpagi layong asi leibiragadi khudong chabasing asi lobinabagi damak Caesar Hospitals Lagol gi contact number asida paw phobiro Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breakitung the Taramnok Chari Makataba Pau Pizuri Family Retreat 2025 for persons with disability Hanaming Thunba differently able Singi Medical Campama Mau Baptist Church Association gi Women Department Sinduna Numit Humni Chupna Chathakre Ngasi Loisin Kiba Campatu da Punna Mio Chani Kuntra Leng Kibagalunina Hidak Langthak Singsu Yentoki Tongan ba Department ke Dr. Mapalna Sarukya Kiba Singh Adubu Layanki Hari Directorate of Environment and Climate Change na tongan ba stakeholders sing amasung local communities singaloina Manipur gi Tural sing kanmin na bagi campaign thagdokre campaign asigi manung sana Imphal Tural kanmina si haibagi awareness campaign Imphal East ke lamlong thongkhong lairik yang makhalai kai da Rising Athletic Union Rao amasung Women Development Organization of Lairik Yangbam Makhalaikai ge khutsamna duna pangthokre September 19 dagi October 2 fauba chathariba Nation First @75 campaign to observation ge manung channa pangthokpa awareness campaign taduda Raugi Secretary na Luchingba volunteers sing amadi Mafam aduge akoibada leiba nupi sing su sarukya ke campaign ta simak Nambul Tural kanminaba Nambul River Protection Committee ga khutsamna duna Imphal East District ke Iroi Semba Irong area dasu pangthoki Directorate of Environment and Climate Change ki Development Officer Thaunauzam Alexander na khongthang ase Nambul Tural amasung Imphal Tural aikoi punna kanminabada punna thaudang lominabane School College Media na chingbadasu Environment Awareness Program oina chathari haike
Thangmaiban Athletic Union Thaugi Nifutaret Suba Foundation Degi Thauram Thaugi Complex Ta Pangthokre. Thauram aduda State Chief Information Commissioner Manipur Koizam Radeshyam, Retired Additional Director Health Services Manipur Dr. Soram Manikanta, Retired Principal Dam College of Arts Kundrakpam Sarangajit amasung Thaugi President K.H. Momon Maru Oiba Mioy Singwena Saruk Yakibaga Loinana Mioy Kyasu Saruk Yaki. Thauram aduga Mari Lainana State Chief Information Commissioner Manipur Koizam Radeshyamna Thauna Afaba Sanaroi Kaya Puthokre Makata Nasu Afaba Sanaroi Kaya Puthoknaba Hotnaba Mathautai Fongdoki Sports sida naharon singbu sengbatpa mapung phaba afaba nagrik mo ohenba citizen mo ohenba aduga society ki well being da contribute to bungamba dumba koi sanaroi puthokpa youth puthokpani adubu any watertight compartment amo ina lebidi aroi matam ki social issue singda praja singi awana taba khel ki issue ro mo ro khar makhaidi dumak yawu tabani madumangna main oi bana tarsu ko ispai thamjage United Women's Development Organization Udro Bisnupur District inga se Tinungai Maninglaikai da unit ama hangdoktuna nauna thau pugadaba sing khankre Udro Tinungai Maninglaikai unit ki president oina Angom Ongbi Bembem secretary da Laistram Athoi treasurer da Kedrimem Ongbi Sabitrini haide Takyal Dalaiba Women ITI gi Girls Hostel Sangabagi Tharam Directorate of Craftsmen Training na senduna Women ITI gi campus ta pangthokre Thauramaduda Manipur Lenga ki SLEE gi Secretary N Bandana DCT gi Joint Director Yaifaba Longjam ITI gi Principal RK Sailendra Amadi Women ITI gi Principal Karam Lakshmi na maruiba miyosingwaina sarukya ki Thauranga Mari Lenana Secretary Bandana na ngasi sangkaliba hostel asina Laifam Chafam Laitabagi Mahiroi Singna Khudongcha da Bakaya Mayok Naramba Adu Ngasidagi Kopangam Lagani ITI da Tamliba Mahiroi Singda Thagi stipend una Lupa Chamaga Kun Piriba Sisu Matamga Chanaba Maungda Pinanaba Thausil Thauram Paikat Pahore Asilam Damasig ITI Left Sing Asi Mapal Lebak Singda Lairiba ITI gi infrastructure amadi left equipment gi yengnaraba da yamna sothana lairiba asisu matik chaba full fledged left thamnaba khongthang paikhat pa hauragani Loinana lamdamase ke sanmitlon fagat hanabagi pandamda lengaki natraga lanaigi foundation kyaga khutsamna duna mairoi sing oiba digital literacy exposure visit na chingba pangthoklagani haike Miyamda kuda ki yauna kanaba kaya pikadoriba karmi Imphal gi car e-rickshaw auto rickshaw bike taxi gi service ki app ama hangdopagi thoram Uripo kachom lekai basketball ground community hall da pangthokre Thauramaduda Uripok Apunba Nupilup ki Secretary Chongtham Ibetombi Achomleka Youth Club ki President Brahmachari Mayum Santi Uripok Achomleka Nupilup ki President Samurai Latpam Modubalana Maroiba Mesingwena Saru Yaki Bagaloinana Karmi Imphal gi Miyoi Kyasu Saru Yaki Thauramaduga Mari Lenana Karmi Imphal gi spokesperson Eken Laikhuramna Lamdamasigi Miyamna taxi service ki mathautaba kaya lairi Arapa anakpa mafam kayada taxi service piduna Miyam khudongchaba pibata natana thabak fangdriba miyoi kyadasu thabak piragani haike 36 Wabagai AC gi manungchana hangundagi maibam konjul faubagi lambi asi mapu pandabaga pangkhak oire haiduna MPCC gi OBC gi chairperson Sakir Ahmad amphongdokre wafama singasi Wabagai assembly gi manungchana uchiwa Nastau amadi maibamda Imphal Tural gi nongchup thangba sarukta ising ichauna yum sokan kraba imung chani ga yankairomda chana thak namba polam sing yenthok pada haikibani makna makha taraduna lambi asi nong tarakpa matamda ising thumjin tuna chatpa yadaba nungsa saba matamdana uful hauduna chatpa nungaitaba lambi ama oire maru oina hairiba lambi asi khungang mari mangage lifeline oribane lambi asi lengak namikyeng changaningi haike Lamyanba ipuna iba sanagi korbak anisuba saruki audio cassette ngasi fongkre top awang laikai pong lambida laiba Lamyanba ipugi yumda pangthokpa thoram aduda Laningthau Sanamahi Temple Board ki Vice President Vidyapati Senjam Ukalgi President Janam Nabachandra Maisau Ningsing Lup ki Secretary Ahantem Irabot Maite Saisakpa Dipu Nahakpam Lamyanba ipu amadi miyoi kyana sarukya ke
lamyan ba ipuna sanagi korba ki ani subada yauriba mayek sing asi hana leiramba ipa ipuna thambiramba tungda lakataba amadi Manipur gi laifam leni hairiba kangla laifam len sing da isai mayek oina iraga fongdorakpani makha tanasu ahum suba fongnaba sem saba loire haike Political gi khudong chaba phanglabadi furup mutkrabasu yai khanba political party laire masidagi cheksinsi haina kurai SG MLA leisangtem Susindro Maitaina Tezpur mamang lekai da nauna saba Sinthangambi weaving center sangabagi thoramda haikre thoramaduda kurai SG MLA Susindro Maitaina makhatana Kurai Esida Water Resources Department Tauriba Thabak asi peningai oidre Department asigi engineer sing achoba paratambiba mathautare ising chauraklaga fakset khara puraklaga menbana yaroi ACSida Iril Turel Imphal Turel amadi Kongba Turel chenbana ichau khuding awaba taba sida miyamna pendre mafam tarukta sinai sanganaba thorang loirakle fi sabaga loinana angang senbe singi child facility center hapkani haike Adu prajasini hena khangau pone tam tam na sum loi khangkani kanana oida bungang kanana jati sum muthanana honari bano vote kana hono mutamda asuna khanda kari haijelaga suna khanda kari ngangaga kamai to ro vote phangibno hasu loi khangau pone adu namadu akoi kana de akoi tawudo thabak akoi mangda kariba tawudo thok singje tawro kanda akoi gi hingdaba yadaba akoi gi jati akoi hingde yadaba prajasini akoi ki da munda hona biribu me anji da munda akoi adu hona gani Sampurnata Abhiyan Saman Samaroda Aspirational District oina Chandal District amasung Aspirational Block oina Chakpi Karong Tuibong amasung Churachandpur gi South Block Administration da Manipur gi Governor na pungning thogatkre Planning Department Government of Manipur na sinduna Raj Bhavan da pangthok pathoram da lisingani tara Nepal da Niti Ayok na Aspirational District oina Leibak asigi District chamagatara nithoi khangat pagi manung da yaurakpa da District ama oiriba Chandal District amasung lisingani kunithoi da aspirational block oina block chamangaga manga khangat pada yaurakhiba Chandal district ki Chakpi Karong block amasung Churachandpur district ki Tuibong amasung Lamka block pu seltungi phibam phagat hanaba pandamda Chandal district na Niti Ayok na parameter taruk akaknaba matamgi manungda awanba puraknaba pirakhiba adu ayambana khumang sausille mapung fagadaba yamsilaktre haike There are various government schemes and we can always go into saturation mode. This was done earlier also as Gram Swaraj Abhiyan by Honorable Prime Minister in 2017-18 when certain backward villages were selected and saturation was done for certain parameters. So we have that experience with us and then all of us can put our experience now together and see that all the districts start pushing the things in a saturation mode. Together, let's continue to strive for a Manipur where every family is healthy, every child is educated, every farmer is empowered, and every community is self-reliant. Ketrigao AC no makhakta semla kibanate puari khangla ka istagi thodang khangna tabak tause chahi amada mafam amada ahumlak turel ising kaihan kiba masagi mathau masa khangba luchingbagi khudam nate MLA Local Area Development Fund kadaida sizanakiba khangduk naba RTI tharagani haina ex MLA MD Aminsan Haikre Ketri Bengunda laiba ex MLA gi yumda Ketrigao Block Congress Committee na sinduna pangthokpa paugi mifamda ex MLA Aminsan makha taraduna Vision Ketrigao haina Mikhal Meada Uchai Chaikiba Singh adu MLA oiraba matamda amata fauba thabak oina pangthokpa leragadi puthokpiu miyamgi thabak kara tausinabana waroshin oibe yaroi haike ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯍꯥꯛꯀꯤ MLAꯒꯤ ꯐꯟꯁꯦ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯔꯤꯒꯦ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯁꯦ ꯃꯍꯥꯛꯀꯤ ꯂꯣꯀꯦꯜ ꯐꯟꯁꯦ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ RTI ꯊꯥꯔꯅꯤ ꯍꯟꯗꯛꯀꯤ ꯇꯥꯝꯁꯤꯒꯤ MLA ꯂꯣꯀꯦꯜ ꯐꯟꯁꯦ ꯍꯟꯗꯛꯀꯤꯗ ꯀꯗꯥꯏ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯥꯒꯤ ꯑꯟꯁꯔ ꯄꯤꯐꯝ ꯊꯣꯛꯄꯅꯤ ꯃꯥꯒꯤ ꯑꯁꯣꯏꯕꯗꯨ ꯃꯥꯅ ꯍꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯪꯒꯠꯂꯒ ꯃꯥꯅ ꯂꯥꯝꯕꯁꯨ ꯐꯪꯉꯔꯣꯏꯗꯕ ꯎꯕꯁꯨ ꯐꯪꯉꯔꯣꯏꯗꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯝꯒꯦꯁꯨ ꯃꯥꯅ ꯀꯥꯎꯟꯠ ꯇꯧꯕꯗ ꯃꯁꯤꯡ ꯊꯤꯕꯗ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯁꯤꯡꯗꯨ ꯄꯨꯈꯠꯂꯒ MLA ꯀꯥꯔꯝꯕꯁꯤꯡꯅ ꯊꯕꯛ ꯑꯝꯇ ꯇꯧꯔꯝꯗꯦ ꯍꯥꯏꯕꯁꯦ ꯍꯥꯏꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ इसागे सुमांग सिट्रिंग मी सुमांग हाना सिटकनो हाइबदो अदु हाना खंगबम थोइना इदु अखन थमजरिंग
Manipur University da matam sangna contract staff oina leraklabasing ase chahi bar oirabasing University asegi hauzik thabak lobagi exam pangthokadoriba sida akhanaba thaurang ama sinduna exam thaba yahallu haina ngasi Manipur University Casual Contract Angus Staff Association sinduna Manipur University ki campus da wakat mifam chathakre wakat mifam aduda sarukya kiba Manipur University Casual Contract Angus Staff Association ge General Secretary Maibam Vidyaras Maitaina Lisingani taramapalgi Junior Assistant amadi MTS lawbagi lawbaga loinana Lisingani kunda kaukiba thabak singi recruitment sing athubada pangthokpiu loinana Lisingani kun mangagi methada thokiba order amagi matung ina recruitment pangthoknaba process Paikalak libasida matam kuina Manipur University da casual contract Angus staff oina thabak tawraklaba thabak tawba yabagi chahi hendok labasing ase exam thaba yaroi haribase thausilama sinduna thabak ki exam ase thaba yahanbiu haiduna wakan mifam ase pangthokpani haiki University da matam sangna wazara kanda sahi tara trawa thabak tawjadana leijarakpa mayam ase akhoi paikha thaba yahandabsin mamoira kanda asoba nuaitaba adagi akhoi asoba pendaba onkak akhoi maikaidagi leijai maramdi atoba jaga da hoji akhoi sattana exam thadana atoba tongan ba Manipuri department natra atoba jaga da akhoi satlaga apply to yaudaba university da dum patna mangdana laba mayam se university authority na masigi yengbirakanda akhoi da sigumba khudong chaba khara pibiduna akhoi bu leiba keno sida akhoi gi amutang mateng pangbiu haibadu ai haijari Pokso Act 2012 ke section 18 gi matung ina maralere haina lauthokraba mi ama fast track court number 1 Manipur gi special judge RK Memsa Devina jahi mari rigorous imprisonment amasung lupa lakama fine thian naba fadok pikre court na fadok pikraba miwe adudi ningthaujam sawba sing jahi humfu mari lafupa tera Kordak awangdakin hari victim oihori banupi macha adugi apokpana lesingani tara mapal gi December tara mathoida women police station mayang Imphal da wakalakhi bagi matung ina mahaki macha nupi bu lafupa tera khunau Kordak awangdagi ningthaujam sawbana numityung ba matung pung aniga minute kuntra rom tabada mahaki mayumda ikai khumnaba manghanaba hotnaki haina wakalakhi bani police station na case lokatlaga mathau taba investigation tawbaga lunna generiba mioi fagat khibani fagalaba mi adugi mathakta Pokso AK section 6 ki makada charge frame tawraga court ta hearing chatharakhiba case aduga mari lenana fast track court number 1 Manipur gi special judge RK Memsa Devi ki court na Pokso Act 2012 ke section 18 ki matungina chairak fangningai oi maramaduna ningthaujam sauba section 18 section 6 Pokso Act 2012 ki matungina mara leire haina lauthokraba matung ngasi chathakiba sentence hearing da special public prosecutor na jahi ahum sudriba angangda meibagi minungsi yaudana heinous crime chathaba ase maximum punishment fangfam to e haike Defense Council lagi convict ase masagi jahi humfutara mari sukre BP patient amasuni ahak pachoirak pidanaba haijarake nakalani gi wafam taraba matung ningthaujam sawbabu jahi mari rigorous imprisonment amasung fine una lupa lakh ama thinaba fadok pike fine gi senfam jahi amagi manung tapiba ngamdrabadi jahi amagasu jail gi fadok makata na fangani haina kangan ki hairi court ki order aduna makata raduna fine gi senfam gi tangkhai victim da pigadabani Manipur compensation scheme for women victims survivor of sexual assault and other crimes 2023 gi makada victim na compensation pinabasu Manipur government ta kangan ki hairi RPF ki acting president ngobana hayeng September gi tang kunmanga PLA gi nifutaret suba mapok kumon gamari lenana Manipur gi miamda efa pausel pirakli cherola cinema kha taraduna ima Laibak amasung miyam gi ningtam lanjang asida thawai kat kraba thawbasing gi mafamda kok nondunai kai khumnaba utli hari yawol thaudang da saru kyaminari ba lup khudingmak ki marup sing amasung lanfam da thaudang pangthok liba thauna faraba marup sing khudingmak po ikai khumnabaga loinana taramna okli PLA na ima laibak amasung miyam ningtam nabagi dama kulai paibal lanjang sangsilakiba kumza nifutaret mapung farakle Sanglaba khungsada sida masak laksinba waba hekta laptop pangamdaba mawung matau amana lanjang asigi hauna machat loina duna lai machat asida fibam mayam ama yauragasu aikhoigi yeknaba oiriba sigi fibamna yamna chawba mafam ama kallaga leiri hairi jerola cinema kha taraduna Manipur ge masung wesia lamdam asige miyamna suksoi soidana section daba yadaba fibam masu leiri
खुनाई येंगनगा मालेमदा अचुंबा चनहनबगी तंगाई फदबादु पुमनमकना खंगनै मसी खक्तनदी याबा नति हाइरी सिविलाइजेशन की पांगलदी अवा अना खुदोंग थीबसिंग असिदगी थैदोक थैजिन तौबादु नते मियोइबा खुनाइना मदुबु थेंगनरगा मांगलोमदा चंगसिनबनी अचुंबगीदमक मालेमगी लेबाक मियाम अमत ओइना लेपलिबा मखैदी मिनाई योटलिंग थादतुना मनिंग मखा तंबा खेतनदबा मालेम अमा सोइदना फंगनी हाइबा पार्टी की इसैना पीरिबा पौदम असिना हाइरिबा ममल नाइद्रबा थौनागा लोइनना खोंफम चेतना लेपा ngamali हाइरे यावलगी लुरबा मतंग असिदा अखोइगी खुदिंगमक्की थौदांगदा सरुक यामिनादुना लेबाक मियामगी खोंफम सेमहौनबा इराइचा सिंगी मफमदा आरपीएफ ना पाउजिल पीरी हाइना आरपीएफ के एक्टिंग प्रेसिडेंट एमएम ngौबना खुदियक पीदुना थादुरकपा चेरोलसिना मखा तारकले ICAR IIHR na Manipuri oina Bishnupur district ge Innovative Farmers Excellence Award 2025 pirakraba Bishnupur Ward number 11 dagi takhelambam bungnaubo ngasi Bishnupur Ward number 9 amadi 11 gi community hall da achamba khudol potpidana taramna okre bungnauna KBK ullau horticulture da Bungnauna KBK Ullau Horticulture da subject matter specialist oribi Dr. Pangajam Bijagi Lamjing Makada tomato variety Alka Avet chili variety Alka Kyati Okia variety Alka Nikita coriander variety Alka Isa amadi marigold Alka Vanuna Chingba Thaduna pothok marangkaina puthok padanatana masana masabu thabak pinabagidamak hairiba award ase fangbane Thawramaduda Moirang SG MLA TH Santisu Sarukyaki Thawramaduga Mari Lenana MLA Thongam Santina India se Mapangal Kanba Chunjaktami Paltangdaba Lebak ama Uhinba Hebasi Lomi Kayagi Hotnaba Amadi Manamasing Puthokpa Law Uriba Lomi Singi Hotnabagi Makapoli Haike Manipur se Bharat ki state se baluna sijat da nipan panda tha da dharma ko hindwe ate Bharat prithvi baluna sijat da nipan panda Bharat ko hindwe ate Malang Kaital ge ahum suba production oina puthokadaba RK Muksana haina mingthonba Manipuri feature film ge pathauni thoram ngasi pangthokre Kwa Kaital thokchom lekai da leiba BV Film Studio da pangthokiba thoni thoram aduda Cine Director Guild Manipur gi President Subhas E amadi Film Forum Manipur gi Vice Chairman loinana Malang Kaital gi President BB Surjitna maru oiba myoising oina sarukya ke Film asigi director Deb Thongchomni film asida maruina Suras Ngasepam Gapelina Mayang Lambam Ningthauza Joy Vidya yauna miyoi kyana saktam lagle Thauramga mari lenana Malang Kaital gi President BB Surjitna Manipuri film industry hena chawkhatna bahotna bada Malang Kaital na lauri bathaudang ase film bu pamba singna hena saugat minase haike Purnima akoi jamgi hairangoi thong ningthemsa karongda nauna hangba RE Leima Rental Collection haina mingthonba dukan sangabagi thoram pangthokre thoram aduda Junraiwon Junjun Purnima akoi jam amade saknairaba miyokyasu sarukyake Sanabagi pau ekhoigi senior sports journalist Boya ningthojamdagi lobirasi District Olympic Games English ni mga asi May pak na pangtukpang ang naba Manipur ki puwari da Ling na lehuraga da ba Participating in the true spirit of information for the honor of our district and glory of sports. Thobal District ki tongan ba club singi nupa athlete samapan marfutra mga nupi athlete sahum nipunipan punna nupa madi nupi athlete lising mga sahum nipunipan sarug yaduna masana kunda athoi ahen tanaduna state asigi historic waina pangtokadoriba ahan ba District Olympic Games ngasi dagi Kodong Popi Sports Complex Wangjing da haukre Manipur Olympic Association ming makhada District Olympic Association Thobal amadi District Administration Thawal Sinduna Tha Sigi Tang Kunipan Phauba Numit Mangani Pangthokadoriba Games Asigi Hokdokpagi Thoramda Organizing Committee gi Chairman amadi DC Thawal gi Hena Kamai Manipur Sarkar gi Youth Person Sports ki Secretary N Pravin Singh Manipur Olympic Association gi President Sunin Elangbam DIG Range 2 Thawal gi Jugesh Chandra Hobijam SP Thawal gi Shivananda 3rd IRB gi Commanding Officer
एस हेमंता अमदी मेरा युवा भारत मणिपुर की स्टेट डायरेक्टर एल मर्जित कुमार ना थोरमपु सिंह ओइखी पांगथोलिबा थोरम मसिगा मरी लेनना अहानब डिस्ट्रिक्ट ओलंपिक गेम्स की ऑर्गेनाइजिंग कमिटी की चेयरमैन सुओइरिबा डीसी थौबाल की हेना कामैना गेम्स असिगी फिरान चिंकतुना अहानब डिस्ट्रिक्ट ओलंपिक गेम्स हौदोले हाइना लाउथोखिबगा लोइनना तोंगान तोंगानबा मसाना कुंदा अथोई अहेन तानदुना पांगथोकदोरिबा गेम्स असि हौदोखिबगा लोइनना सरुक यागदोरिबा सानरोइसिंगना मास पार्स चतुना गेम्स असिगी हौदोबगी वासकसु लौखी तुंगदा वुसु सानरोई अर्जुन अवार्डी डब्ल्यू संदर अनि लुचिंगदुना खोंजोम वार मेमोरियल कॉम्प्लेक्स तेगी हौदोबगी मैरा लौदुना सरुक याखिबा हेना कामैना गेम्स असी हौदोले हाइना मैरा सुखतखी सरुक याखिबा हेना कामैना अखोइना अवाब कया मायोकनरबसु अखोई यूनिटी लेरी हाइबा अदु उन्ननबगिदमक गेम्स असी मियामगी मतेंग लोइनना पांगथोकपनी डिस्ट्रिक्ट असिगी माई पाकपा हाइबसी सानरोइसिंगी मखा पोली ngasi हौरिबा मणिपुर अहानबोइना पांगथोलिबा डिस्ट्रिक्ट ओलंपिक गेम्स असी अखोई पुन्ना माई पाकनबा होनमिनसी हाइखी अखोइना विटनेस तौरिसे अखोइना उजबदा अखोइगे अवाबा मतम लेजरगसु we can at least come together to show our unity अखोइसे unity लये हाइबदो अदुम उच्चबगी थोकपनी and this is a very historic event and I'm so grateful to the people of Taubal for the cooperation, for your sacrifice, for everything that you have done your part. Thank you so much once again. And asigi sports person mayam say this is not only showing your skills and your potentials, but you're showing that we can really do it. Haibado ay haijaninge district asigi mai pakpa haise noigi khutta laye. I depend on you aduga ekhoigi let us not resort to further violence and further killings and further hardships in the life, but let us assure ourselves, let us reaffirm that we will resort to peace, we will resort to love and unity among us. Haibado haijaninge first district ki Olympic games se mai paknaba hotnarase haibado haijage aduga this is not just a competition for the medal, but this is the beginning of our progress for the development and for building our future generation. Haibido haijage. Thank you so much for all the officers out here for your contribution. August Jimgi Kathelapam Malim Manbana Anisuba Mr. Ibudo Tanglei Athoiba State 11 Bodybuilding Championship की overall की title लौखरे मणिपुर MSR Bodybuilders Association Mabagi Meng Makhada Bishnupur District Bodybuilders and Fitness Association Sinduna Oinam Public Hall Oinam da Gym Taranipan की Bodybuilder Yankai Terena Saruk Yaduna Anisuba Mr. Ibudo Tanglei Athoiba State 11 Bodybuilding Championship Madi Ahanba Bishnupur District Bodybuilders Championship Pangthokre थोरम मसीदा सोशल एंड कल्चर एक्टिविस्ट टी सोरेन कुमार बिष्णुपुर डिस्ट्रिक्ट बॉडी बिल्डर्स एंड फिटनेस एसोसिएशन की प्रेसिडेंट ओइनाम मोइरांग निंगथौ एनपीपी की प्रेसिडेंट एन ब्रोजेन थम्बान मरी कॉलेज ओइनाम की प्रिंसिपल टी नुंगसी माबा की प्रेसिडेंट डॉक्टर आर के हरश्याम जनरल सेक्रेटरी एस जयचंद्रमदी अतई मरुइब मियोइसिंगना थोरमपुसिंग ओइखी पांगथोखिबा चैंपियनशिप असिदा ऑगस्ट जिम की कथेलापम मालेम गानबना ओवरऑल की टाइटल लौखी के बीबी जिम तेरा की साइकोम जेम्स अमदी A3 फिटनेस की कथेलापम किसन्ना अनिसुबा मदी अहुमसुबा तादुना गोल्ड सिल्वर मदी ब्रॉन्ज मेडल लौखी स्टेट 11 मेंस ओपन स्पोर्ट्स फिजिकी पांगथोखिबदा मसल फैक्टरी कक्चिंगी लेमोपोपम अभिषेकना ओवरऑल की टाइटल लौखी मसल फैक्टरी कक्चिंगी वाई रोबर्ट अमदी आयरन एडिक फिटनेस की मोइरांगथेम समसन्ना अनिसुबा मदी अहुमसुबा तादुना गोल्ड सिल्वर मदी ब्रॉन्ज मेडल लौखी अमरोमदा बिष्णुपुर डिस्ट्रिक्ट की अहानबोइना पांगथोखलिबा बिष्णुपुर डिस्ट्रिक्ट बॉडी बिल्डर चैंपियनशिप की अथोई अहेन तानखिबदा गेमर्स यूनिवर्सिटी फिटनेस क्लब मोइरांगी सानरोई लोंगजम मनिथोइबा नोमाइथेम प्रिंस अमदी फैरेंबम रिंकीना अहानबा अनिसुबा मदी अहुमसुबा तादुना गोल्ड सिल्वर मदी ब्रॉन्ज मेडल लौखी डिस्ट्रिक्ट ओपन मेंस स्पोर्ट्स फिजिकी पांगथोखिबदा आयरन एडिक फिटनेस की मोइरांगथेम समसन्ना ओवरऑल की टाइटल लौखी
contest asida sajen sang moirangi paunam dhanaraj amadi individual oina saruk yakhiba wahengbam thalninna ahan bani subamadi ahum suba taduna gold silver amadi bronze medal lauki makong mothang taraba bodybuilder singda sililang liba singi maikai degi medal certificate amadi memento sing piduna pungning thogatki punctuality discipline and open gym I working time I and Mamana I last year organization that I don't have any problem later on I say I must housing. Masih participation na ayin mungkin tong dalam cara tahi lisang Cina magi respective jinda mana bona dari ba magi coaching muna tapi nahi ba mana society ko hanu si tapi discipline routine dieting al kanano support to kiri asyik manusia ayo dah principal na tapi di ba sin tahu ni itu tak lain Sahi sigi swastata hi sebagi thoram ngasi Kumalampak Sports Complex ki National Sports University da pangthokre University sina sinduna pangthokliba thoram masiga mari lenana wasak lauba rally chatpamadi lamtu sengtopagi thabaksing pangthokhi University asigi Vice Chancellor Dr. Sam Sundar Ratnadu singduna pangthokiba thoram masida University asigi oja sing amadi mahiroi singsu saruk yakhi tha sigi tang 33 gi chatharkiba thoram masi tang ani phauba pangthokani hairi Yumnam Yaima Memorial Stelven Kendra Wise Mix Kang Tournament ki ngasi chana ki bam match sa Oinam Kendra Kangkut Timbi na Kundrapam Kendra Kangkut Pumaitiba Pikre Manipur Kang Association gi meng makhada Oinam Kendra Kangkut Sinduna Tha sigi tang kunmathoi degi Kangkut Tarahum doina Gurumari thongna khairukuna Radha Mantop Kainok Thongtak Tasathariba Yumnam Yaima Memorial Stelven Kendra Wise Mix Kang Tournament ki ngasi chana ki bam match sa Oinam Kendra Kangkut Timbi na Kundrapam Kendra Kangkut Pupanjal Kuntrahum doi mapal da maitiba pikibani ahan bahapta Oinam Kendra Kangkut Timbi na panjal mapal amadi ani subhapta panjal kunmari kaukhi Kundrapam Kendra Kangkuna ahan bahapta panjal manga amadi ani subhapta panjal mari kaukhi hayeng kangchang asida Kaisamthong Kendra Kangkut amadi Singjamai Kendra Kangkut ka sanagani Kunithoi Suba KSH Lehau Devi Memorial Super Division Football League ki ngasi sana ki bam match ta YWU Kakching amadi Sugunu FC Sugunu draw satkre District Sports Association DSA Kakching gi meng makhada tha sigi tang kunmathoi degi team tare na saruk yaduna DSA Kakching Playground sathariba Kunithoi Suba KSH Lehau Devi Memorial Super Division Football League Tournament ki ngasi sana ki bam match ta YWU Kakching amadi Sugunu FC Sugunu gol ani sanaduna draw satkibani Aroibada Mariba Pau Amukana Pizari Nambol Gambusta Twenaba Maruiba Mio Security Force na Pare Hari Rims Watoki Matangda Manipuri Human Rights Commission na Sumoto case Lokan Pagalunana Numitara Mangani ki Manungda report pirak naba kangan kre Laybak Semgat Pamadi Anauba Wakalol Putokpada IIT Amadi NIT Singna Lamsing Mera Oidi Haina Manipur gi Governor Ajay Kumar Balana Haikre Bisnupur Police Commanduna Miyema Faki Bage Tidim Lambi Tingzilure Ngasigi oina dia STV na sandok chaba Manipuri pau mata solution jare bedeng tabri pa kumna makko amuka hana khum jare